Manipuri News Reader की चैनल की वीडियो अमता अपडेट तौजगे ngasi nungthul phongba se phongna February gi tang 12 thoida Miss Wasima bu izat manghalaga hatpada sena bani haiba Sek Waris jail manungda thauri yalaga siramle Mamang tha January 19 amadi 19 gi lona ba ahingda Yaripok tulihal maya lekaida laiba Miss Wasima sei 18 apokpa Zayawuddin asi Mayang Imphal irong sei saba salam asobo tumu khongda izat manghalaba matung halaga hundoklambada sena bani haiba MD Sek Waris sei 19 apokpa Hizamuddin Lilongda makhada leiba asi phaduna jail thambada jail manungda thauri yalaga siramle mak hauji sajiwa jail thamduna trail satharibane mak ngase ayuk pung 3 rom tabada sajiwa jail gi sector number 7 gi toilet ta thauri yalaga siraga lairam khibane mafam aduda magistrate yauna forensic expert amana team amana yengsilaba matung asiba haksang lokhatuna postmortem gi dama Jenims Morgue ta thamkhre thauri yalam khiba matamda mahaki makhong adu froda thenglaga lairambata natana mamit amasu makhut phina pulami hairi laikhidrabagi imung manungi maikaidagidi misi asi singnaningai oit asengba langlangjin puthoktriba fawba asi baksang lokhiroi hairi laikhidraba Sek Waris January 18 da pharaba matung CGM Imphal West Court puthoktuna February 10 fawba judicial custody da remand tawkhraba matung February 10 da amuk puthoktuna numit 15 gi remand lawduna trial satharibani hainasu pawsi asina makhatana phungdorakli. Thank you.